Kuki khulai paiba singna Meitei phurup khakta nattana Manipur leiriba atei phurup singdasu landaba houre haina Kanglaipak Minority Welfare Organization KMWO gi President Mohammed Nasir Khan phongdorokli wapam masing asi Kanglaipak Minority Welfare Organization sinduna Maihorol Santi lehensi amasung kolom number pohensi haiba hiramda pangthokiba prize distribution ceremony kam awareness program gamari lenena phongdokibani Mohammed Nasir Khan haikibada mamang sahigi me ahumdagi hogduna kuki militant singna Meitei phurup khakta landabadagi hendoktuna Manipur leminariba atopa Kanglo phurup singdasu phongna singnarak lan asina maram oiduna tungi yumbi oirakadoriba mahiroi singda tangdu leitadaba pibata natana mahi machine ningthina tamba phangandaba asina mahiroi singda asauba mangjaba ma piduna laklei mahiroi singna lan nangle haiduna aki tujungba thadoktuna mahi masinda ahenba pungning sangduna kalamna lamdam asida leiriba senja thumjagi chanabi muthatuna apaba khunai ama sembada mahiroi singna asoba thodang lomina sei loinana Manipur bu mase tana thugaina honariba kuki militant singbu Manipur gi maru phangna muthanaba honabada lup asina su angamba mateng pangani hain phongdokhi appear to Gaduriba, 2024 appear to Gidama Hirosinda, Lopasi Makadis in Jaribati, Wakanda, Viganu, Manipuri, Kanglasa, Moina, Kanglasanura, Moina, Mahiro Amoina, Equidi, Landaba Martina, Equid Tamoisena, exam the law in my papa, Iduna, Iram the massive Kolongi Matena, Nomadi, Atsumba, Karapsal, Laitaba, Santi, Ing Chip Lava Lava, Amo, Hanabio, Aduga, Kukina, Co terrorism, Iram the Masidagi, Lepo, Pagani. And the Kangaudana Sumitei Pang and the Kutara Pasima Lobasina Hachina, Logoina condemned Towi, Kanu Kutimoto, Libacin, Kukina, terrorists, Singasana, Kanu confirm Kaina Pahandoko, Lupasiki Maru, Pandamdi, Apunba Satam Kaibi Yaroi, Tungi Zumbi, Kanjabi, Pandamasida, Leiriba Lupasina, Kanglaipa, Asibu Kaina, Bohona Riva, Kudimak, Langaki, Mating, Luina Namadi, Kanglai Sanura, Kanglai, Sak, Kayaga Punsinduna, Lantin, Lupasina, Gitomis in the Saruk Yaragani.